ꯀꯥꯏꯁꯤꯒꯦ ꯈꯪꯗꯦ ꯌꯧꯔꯕ꯭ꯔꯥ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤ 10K ꯌꯧꯍꯟꯕꯤꯔꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯕ ꯀ꯭ꯔꯦꯖꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ ꯃꯤꯉꯣꯟꯁꯨ ꯁꯨꯗꯦ ꯀ꯭ꯔꯦꯖꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ ꯍꯣꯏ ꯕꯦꯠ ꯀꯃꯦꯟ ꯄꯤꯕꯁꯤꯡꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯗꯤ ꯕꯦꯠ ꯀꯃꯦꯟ ꯄꯤꯕꯁꯤꯡꯁꯨ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤ ꯚ꯭ꯌꯨ ꯌꯥꯝꯖꯕꯅꯤ ꯃꯣꯏꯁꯨ ꯌꯦꯡꯕꯤꯕꯒꯤ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨ ꯌꯥꯝꯖꯕꯅꯤ ꯑꯗꯣ ꯍꯣꯏ ꯕꯦꯠ ꯀꯃꯦꯟ ꯄꯤꯕꯗꯣ ꯈꯤꯇꯪ ꯑꯣꯚꯔ ꯑꯣꯏꯕ ꯍꯥꯏꯗꯤ ꯑꯣꯚꯔ ꯏꯁꯃꯥꯔꯠ ꯆꯥꯄꯒ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯒꯅꯨ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯍꯥꯏꯗꯤ ꯃꯤꯅ ꯇꯥꯕ ꯅꯨꯡꯉꯥꯏꯔꯕꯗꯨ ꯍꯥꯏꯕꯤꯔꯛꯀꯅꯨ ꯉꯥꯡꯕꯤꯔꯛꯀꯅꯨ ꯍꯣꯏ ꯁꯦꯝꯗꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯗ ꯁꯤ ꯁꯣꯏ ꯍꯥꯏꯗꯤ ꯌꯦꯡꯅꯤꯡꯗꯦ ꯑꯗꯨ ꯇꯧꯗꯦꯅ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯔꯨꯕ ꯀꯔꯝꯕ ꯃꯇꯥꯡꯅꯣ ꯀꯔꯤꯗꯅꯣ ꯌꯦꯡꯅꯤꯡꯗ꯭ꯔꯤꯗꯣ ꯍꯥꯏꯕꯤꯔꯛꯎ ꯑꯗꯨ ꯁꯦꯝꯗꯣꯛꯆꯒꯦ ꯑꯗꯨꯗꯤ ꯅꯠꯇꯕꯤꯗ ꯍꯥꯏꯗꯤ ꯄꯛꯇꯦ ꯌꯦꯡꯅꯤꯡꯗꯦ ꯑꯗꯨ ꯈꯛꯇꯪ ꯍꯥꯏꯕꯤꯔꯛꯀꯅꯣꯕ ꯄꯛꯇ꯭ꯔꯤꯗꯣ ꯀꯔꯝꯕ ꯃꯇꯥꯡꯗꯅꯣ ꯀꯔꯤꯗꯅꯣ ꯑꯗꯨꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯍꯣꯏ ꯃꯥꯅ ꯆꯤꯟꯊꯤꯕꯗꯤ ꯃꯥꯗꯤ ꯁꯨꯝ ꯈꯔ ꯆꯥꯔ ꯑꯗꯨꯝ ꯅꯣꯛꯈꯤ ꯇꯧꯔ ꯑꯗꯨꯝ ꯂꯩꯕꯅꯦꯕ ꯑꯗꯨꯅ ꯃꯥꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯅꯣꯏꯅꯁꯨ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯂꯣꯏꯅꯔꯀꯥꯟꯗ ꯈꯪꯅꯩ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯅꯣꯛꯈꯤ ꯑꯗꯨꯝ ꯇꯧꯔ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦ ꯑꯗꯨꯅꯅꯦ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯍꯣꯏ ꯅꯍꯥꯟ ꯃꯌꯥꯝꯅ ꯈꯣꯡꯅ ꯀꯥꯎꯕꯗꯣ ꯑꯗꯨꯃ ꯍꯥꯏꯗꯤ ꯂꯥꯏꯕꯛ ꯀꯜꯂꯛꯄꯗꯤ ꯎꯠꯇ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯂꯥꯏꯕꯛꯇꯣ ꯀꯣꯟꯅ ꯀꯜꯂꯦꯕ ꯑꯗꯨꯗꯤ ꯌꯥꯎꯍꯧꯗ꯭ꯔꯦ ꯑꯗꯨꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯉꯥꯛꯄꯤꯒꯅꯤ ꯈꯣꯏꯔꯝꯕꯕꯨ ꯁꯨꯃꯥꯏꯅ ꯉꯥꯛꯄꯤꯒꯅꯤ ꯑꯩ ꯈꯣꯏꯔꯝꯒꯗ꯭ꯔꯣ ꯁꯨꯃꯥꯏꯅ ꯀꯥꯍꯟꯕꯗꯣ ꯍꯣꯏ ꯃꯥ ꯀꯥꯍꯟꯕꯒꯤ ꯃꯌꯥꯝꯒꯤ ꯀꯔꯤ ꯑꯗꯨ ꯏꯁꯩ ꯍꯧꯕꯗꯣ ꯀꯔꯤ ꯆꯤꯛꯀ ꯕꯨꯝ ꯕꯨꯝꯗꯣ ꯑꯗꯨ ꯃꯥ ꯁꯟꯇꯣꯛꯆꯩꯁꯦ ꯃꯥꯁꯦ ꯑꯁꯦꯡꯕꯩꯗꯤ ꯑꯗꯨꯝ ꯉꯧꯕꯅꯦꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯗꯤ ꯕꯦꯛ ꯀꯦꯃꯦꯔꯥꯁꯦ ꯑꯃꯨꯛ ꯃꯝꯖꯜꯂꯦꯕꯀꯣ ꯂꯥꯏꯠ ꯊꯥꯔꯀꯥꯟꯗ ꯐ꯭ꯂꯥꯁ ꯀꯥꯞꯄ ꯀꯥꯟꯗ ꯑꯃꯨꯛ ꯃꯝꯖꯜꯂꯦꯕ ꯑꯗꯨꯗꯤ ꯃꯥ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯃꯨꯕ꯭ꯔꯣ ꯀꯞꯄꯨ ꯂꯥꯎꯕ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯋꯥꯀꯠ ꯂꯩꯔꯦꯕ ꯑꯗꯨ ꯇꯁꯦꯡꯅ ꯈꯔ ꯆꯪꯁꯤꯜꯂꯁꯦ ꯍꯣꯏ ꯑꯩ ꯏꯅꯥꯛ ꯆꯪꯁꯤꯜꯂ ꯅꯪ ꯃꯤꯗꯨꯗꯤ ꯍꯥꯏꯔꯁꯦꯕ ꯉꯧꯔꯦꯀꯣ ꯑꯗꯨꯗꯤ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯁꯨ ꯀꯥꯏꯅꯅꯕ ꯍꯥꯏꯖꯔꯤ ꯃꯊꯪꯗꯤ ꯍꯥꯏꯗꯤ ꯁꯨꯝ ꯃꯊꯪ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯅꯨꯡꯉꯥꯏ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯔꯛꯀꯦ ꯃꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯤ ꯄ꯭ꯂꯤꯖ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯤꯛꯀꯦ ꯑꯗꯨꯁꯨ ꯀꯥꯎꯕꯤꯒꯅꯨ